NMM Ministry bu yang biba amadi tadi ba koting matakta isona mapana dwa bo pipi bo sinu phatta ba hai pesi karino krai dagi haurak page aduga ekoina masibo akoi thadok pa ngamdri bisi karino aduga phatta ba sing asibo ekoina thadok na naba kari upai lei hai bodo ekoina mayek shin mayek chumna ekoi mamangai da Bible ki matung ina Jonah ki wari hai na ekoina Bible is the mayek siang na uba phangi Jonah hai riban pasi isor da yamna thajaba setpa adubu isori nungsi basi ꯐꯠꯇꯕ ꯊꯕꯛ ꯇꯧꯕꯒꯤ ꯃꯊꯛꯇꯁꯨ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯁꯤ ꯏꯁꯣꯔꯅ ꯎꯠꯄꯤ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯃꯤ ꯑꯗꯨꯅ ꯖꯣꯅꯥꯅ ꯅꯦꯅꯦꯕꯥ ꯁꯍꯔ ꯑꯁꯤꯗ ꯆꯠꯂꯨ ꯍꯥꯏꯕ ꯀꯔꯤꯒꯤ ꯌꯥꯗ꯭ꯔꯤꯕꯅꯣ ꯅꯦꯅꯦꯕꯥ ꯁꯍꯔ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯆꯧꯕ ꯁꯍꯔ ꯑꯃ ꯑꯣꯏꯔꯝꯃꯤ ꯅꯦꯅꯦꯕꯥ ꯁꯍꯔ ꯑꯁꯤ ꯃꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇꯕ ꯊꯕꯛ ꯌꯥꯝꯅ ꯇꯧꯕ ꯃꯥꯒꯤ ꯃꯔꯟ ꯃꯊꯨꯝ ꯃꯥꯒꯤ ꯑꯣꯏꯅꯅꯕ ꯃꯥꯒꯤ ꯂꯝ ꯈꯣꯞꯆꯟꯅꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯇꯧꯔꯤꯕ ꯁꯨꯃꯥꯏꯅ ꯃꯁꯤꯅ ꯑꯩꯒꯤ ꯂꯝꯅꯤ ꯃꯁꯤꯅ ꯑꯩꯒꯤ ꯂꯩꯕꯥꯛ ꯌꯥꯝꯅ ꯂꯝꯆꯠ ꯀꯥꯝꯗꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯦꯡꯕꯗ ꯇꯨꯀꯠꯆꯕꯗ ꯇꯥꯕ ꯐꯥꯎꯕꯗ ꯇꯨꯀꯠꯆꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯊꯕꯛꯁꯤꯡꯗꯣ ꯑꯗꯨꯒꯤ ꯁꯍꯔ ꯑꯗꯨꯗ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯗꯨꯅ ꯁꯍꯔ ꯑꯗꯨꯗ ꯄꯨꯡꯊꯟ ꯊꯟꯕ ꯑꯗꯨꯗ ꯏꯁꯣꯔꯅ ꯃꯥꯒꯤ ꯑꯁꯥꯎꯕꯗꯣ ꯅꯦꯅꯦꯕꯥ ꯁꯍꯔꯗꯨ ꯃꯥꯡꯍꯜꯂꯅꯤ ꯍꯥꯏꯗꯨꯅ ꯏꯁꯣꯔꯅ ꯁꯤꯖꯤꯟꯅꯕ ꯖꯣꯅꯥ ꯑꯁꯤ ꯃꯩꯆꯧ ꯑꯁꯤ ꯊꯥꯕꯤꯕꯅꯤ ꯑꯗꯨꯕꯨ ꯃꯩꯆꯧ ꯑꯁꯤꯅꯗꯤ ꯏꯁꯣꯔꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗꯨ ꯈꯪꯕꯅꯤꯅ ꯃꯍꯥꯛꯅ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯆꯠꯂꯨꯔꯒ ꯅꯤꯡꯊꯧꯁꯤꯡꯗꯨꯗ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯡꯗꯨꯗ ꯅꯦꯅꯦꯕꯥ ꯅꯣꯏꯒꯤ ꯁꯍꯔꯁꯤ ꯏꯁꯣꯔꯅ ꯃꯥꯡꯍꯜꯂꯅꯤ ꯎꯠ ꯑꯣꯏꯅ ꯃꯥꯡꯍꯜꯂꯅꯤ ꯑꯗꯨꯅ ꯅꯣꯏ ꯁꯤꯔꯅꯤ ꯅꯣꯏ ꯑꯋꯥꯕ ꯅꯪꯉꯅꯤ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯗꯣꯛꯎꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯅꯦꯅꯦꯕꯥ ꯁꯍꯔꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯑꯗꯣ ꯑꯣꯟꯖꯔꯛꯇꯨꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯄꯥꯞꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏ ꯊꯥꯗꯣꯛꯆꯔꯒꯦ ꯑꯩꯈꯣꯏꯕꯨ ꯃꯥꯡꯍꯟꯕꯤꯒꯅꯨ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯃꯈꯣꯏꯅ ꯄꯨꯛꯅꯤꯡ ꯍꯣꯡꯖꯔꯛꯄ ꯑꯣꯏꯔꯕꯗꯤ ꯃꯈꯣꯏꯅ ꯀꯞꯆꯔꯛꯄ ꯃꯇꯝ ꯑꯣꯏꯔꯕꯗꯤ ꯏꯁꯣꯔꯅ ꯃꯥꯡꯍꯜꯂꯅꯤ ꯍꯥꯏꯅ ꯑꯩꯕꯨ ꯊꯥꯕꯤꯔꯒ ꯀꯔꯤꯒꯨꯝꯕ ꯃꯥꯡꯍꯟꯗꯕ ꯇꯥꯔꯒꯗꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯆꯤꯟꯊꯤꯕ ꯑꯣꯏꯅ ꯑꯗꯒꯤ ꯑꯩꯁꯦ ꯆꯤꯟꯊꯤꯕ ꯑꯣꯏꯅ ꯃꯤꯁꯤꯡ ꯑꯁꯤꯅ ꯂꯧꯅꯔꯅꯤ ꯍꯥꯏꯗꯨꯅ ꯖꯣꯅꯥ ꯑꯁꯤꯅ ꯋꯥꯈꯜ ꯈꯟꯕꯗꯒꯤ ꯃꯥꯅ ꯅꯦꯅꯦꯕꯥ ꯁꯍꯔꯗꯨꯗ ꯆꯠꯂꯣ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯌꯥꯈꯤꯗꯦ ꯑꯗꯨꯃꯥꯏꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯐꯠꯇ꯭ꯔꯦ ꯃꯁꯤ ꯏꯁꯣꯔꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯃꯤꯀꯨꯞ ꯑꯃꯇꯪ ꯈꯟꯊꯕ ꯌꯥꯝꯅ ꯆꯨꯝꯃꯤ ꯅꯦꯅꯦꯕꯥ ꯁꯍꯔ ꯑꯗꯨꯒꯨꯝꯅ ꯏꯁꯣꯔꯅ ꯃꯥꯡꯍꯜꯂꯒꯦ ꯍꯥꯏꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯐꯠꯇꯕ ꯇꯧꯕꯁꯤꯡ ꯑꯁꯤ ꯏꯁꯣꯔꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯦꯡꯊꯤ ꯍꯥꯏꯕꯁꯤ ꯕꯥꯏꯕꯜ ꯁꯥꯁꯇ꯭ꯔ ꯑꯁꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯐꯣꯡꯗꯣꯛꯄꯤꯕꯅꯤ ꯑꯗꯨꯅ ꯉꯁꯤ ꯑꯩ ꯄꯥꯡꯒꯜ ꯀꯜꯂꯤ ꯑꯩ ꯈꯨꯠꯂꯥꯏ ꯐꯥꯏ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯇꯧꯅꯤꯡꯕ ꯊꯕꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯀꯅꯥꯝꯇꯅ ꯊꯤꯡꯕ ꯉꯝꯗꯦ ꯀꯅꯥꯝꯇꯅ ꯉꯥꯡꯕ ꯉꯝꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯀꯅꯥꯝꯇꯅ ꯋꯥ ꯍꯥꯏꯕꯁꯨ ꯃꯇꯤꯛ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯊꯧꯅꯥ ꯂꯩꯅ ꯄꯥꯡꯒꯜ ꯂꯩꯅ ꯑꯩꯈꯣꯏ ꯅꯥꯄꯜꯗ ꯆꯠꯂꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯅꯍꯥꯛꯀꯤ ꯅꯥꯄꯜ ꯑꯗꯣ ꯈꯣꯡꯌꯥꯒꯤ ꯎꯐꯨꯜ ꯑꯣꯏꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯕꯥꯏꯕꯜ ꯑꯁꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯐꯣꯡꯗꯣꯛꯄꯤꯕꯗꯣ ꯑꯩ ꯄꯥꯊꯣꯛꯆꯔꯛꯀꯦ ꯃꯥꯂꯥꯀꯤ ꯆꯦꯞꯇꯔ 4ꯒꯤ ꯚꯔꯁ 1 ꯀꯔꯤ ꯐꯣꯡꯗꯣꯛꯄꯤ ꯌꯦꯡꯉꯨ ꯂꯩꯔꯪꯗ ꯃꯩ ꯆꯥꯛꯄꯒꯨꯝ ꯅꯥꯄꯟ ꯇꯧꯕ ꯑꯃꯗꯤ ꯐꯠꯇꯕꯁꯤꯡꯒꯨꯝ ꯆꯥꯛꯀꯗꯕ ꯅꯨꯃꯤꯠꯇꯣ ꯂꯥꯛꯂꯦ ꯅꯣꯡꯊꯛ ꯅꯣꯡꯈꯥ ꯑꯅꯤꯒꯤ ꯃꯄꯨꯅ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯑꯗꯨꯒꯨꯝꯕ ꯅꯨꯃꯤꯠꯇꯨꯗ ꯃꯈꯣꯏ ꯃꯩꯅ ꯆꯥꯛꯀꯅꯤ ꯑꯗꯨꯒ ꯃꯁꯥ ꯃꯔꯦꯡ ꯐꯥꯎꯕ ꯊꯤꯕ ꯐꯪꯂꯣꯏ ꯍꯥꯏ ꯁꯨꯃꯥꯏꯅ ꯉꯁꯤ ꯑꯩꯅ ꯇꯧꯔꯤꯕ ꯐꯠꯇꯕ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯃꯤꯍꯥꯠꯄ ꯃꯤꯄꯨꯟꯕ ꯑꯗꯒꯤ ꯃꯤꯒꯤ ꯑꯋꯥꯕ ꯅꯪꯅꯕ ꯃꯤꯒꯤ ꯃꯔꯟ ꯃꯊꯨꯝ ꯃꯨꯟꯕ ꯂꯧꯕꯤꯕ ꯇꯥꯛꯄꯤꯕ ꯃꯥꯡꯍꯟꯕꯤꯕ ꯑꯗꯒꯤ ꯃꯤꯒꯤ ꯃꯥꯡꯅꯅꯕ ꯁꯤꯜꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯅꯣꯡꯃꯗꯤ ꯅꯍꯥꯛ ꯏꯁꯣꯔꯅ ꯄꯤꯔꯛꯄ ꯗꯟꯗꯤꯗ ꯅꯍꯥꯛꯀꯤ ꯅꯁꯥ ꯅꯔꯦꯡ ꯐꯥꯎꯕꯗ ꯊꯤꯕ ꯐꯪꯂꯣꯏ ꯅꯍꯥꯛ ꯇꯨꯝꯅ ꯃꯩ ꯑꯗꯨꯅ ꯆꯥꯛꯀꯅꯤ ꯍꯥꯏꯕꯅꯤ ꯅꯍꯥꯛ ꯄꯨꯡꯃꯥꯡ ꯃꯥꯡꯒꯅꯤ ꯍꯥꯏꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯗꯨꯅꯗꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯩꯕ ꯃꯇꯝꯗ ꯑꯩꯅ ꯍꯤꯡꯕ ꯃꯇꯝꯗ ꯑꯩꯅ ꯐꯠꯇꯕ ꯇꯧꯒꯗꯕꯨꯗꯤ ꯁꯔꯨꯛꯄꯨꯗꯤ ꯑꯐꯕ ꯑꯗꯨ ꯇꯧꯅꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯔꯒ ꯑꯐꯕ ꯂꯝꯕꯤꯗ ꯂꯥꯛꯄꯅ ꯍꯦꯟꯅ ꯐꯠꯇ꯭ꯔꯥ ngasi aina mi hatkani ngasi mana adu tawe hadana ma phubi ni chaibi ni hatbi gani amadi ma bo awa tahan gani kai ba nangan gani adubu aigi su ishorna nongmadi aigi thakta su aina tawruba thabak adugi mai do aina soina phangani habisi akoi khandapam soi ngasi manipur de yambiyo angam ba hatok na dona angam ba segai na dona macet janari koki na maitai bu chet na ba honari maitai na su koki bo muk chet na ba honari samaina akoi macen macet sena ba werabadi ishor nongmadi ishor gi asaw bu do akoi gi thak tarakpa matamda lakpa matamda akoi tum na mangni akoi khongya gi uful oi gadi haibasi mayek seng na bible asida phongdok pi bani chini nausing akoi ngasi matam lairingai sida fattaba thabak tawgadabudu sarupudi afaba thabak to mikubam tang tawramaga akoi hingmana hena fattabra chini nausing afaba thabak to mikol amatang tawjaraga akoi hingmana punchi nungai hingba aduna akoi ki punchi da mahi yanba punchi ama oigadori bani
ngasi akoina afabadu pamagasu akoina afabadu tawba ngamde mahangna aibu usitre haiduna mahangna aibu thina ngange haiduna mahangna aibu hanthana khalli haiduna adumba puksel ado laibagi maramna ngasi de akoi hiramda manipur se ingthab laiba ngamdribani akoi ingthab lake harbadi aina aigi wakhalda poglai ba phattaba mayam singdo hana sengdokpa mayam darkar oi taibang palsi ishorna sembi bani sini nauksi ishorna sembi ba mafam asida aigi leibam leiroi masina aigini masina magini haino akoi maset chetan naduna akoi munna duna leiba oirabadi karamba matamda ingthaba nungaiba shanti oiba manipur ma oiba ngamgadori bani sini nauksi aduna machim manau ani leibi namba matamda machim manau ani duna mapa gi soto do munarpa matamda hana dagi su mapa gi soto do de hingaga laba punsi sing aduna sina aigini sina magini na sena duna hana duna phuna hatong na duna adumaina man angambadu munaraga kari kana balaigani sineno kasi akoina tabang punsi mate kharadang hingba sida akoina phattaba thap tawruga akoi kedobugi hingadori bani sineno akoi afaba thaba kharata warsu tawminaraga nuksinana akoi si jati bijati amata khaidana amana saurabasu akoina phatharaga akoina saurabja amana muk phatharaga sumaina akoi si leminaba punsi warabadi akoi si ishwar gi miyengda yamna nuksiba aduma masa sing afaba masa sing haibada oigadori bani yum amada machi manau leiba matamda machi manau adung halaitan khanaba warabadi imung adu shanti leitaba amade imung adu yum adubo ingthaba leitaba aduma yumba lamba oi haibada akoina su uba phangibaduni adugumna akoi manipur da ngasi jati jati amagi mathakta magi aning papa amagi matungina setong nanaba chathok nanaba amade magi power pangal sing adu season naraga makoina phangnana ngamnana honari ba sing ase ishor gi ani manate habsi akoi khamina se aduna akoi ishor thaja khaba amade ishor thaja thriba sing isin nau sing akoi mayam muktang akoi wakal taminaraga ishor gi achum lambi asida afaba lambi sida laminaraga akoi gi punsida amade akoi gi lamdamda akoi gi iramdamda hena chawkhatpa adu man nungai ba punsi ma akoi ominaraga ingthana panba lamdam mama oijaba ngamna na mai koi wakhan taminaraga asauba haiba amade phattaba wakhal amade kalakpa khamanba amade aibu usit pidre haiba sigumba wakhal amade akoi usitna tawbire haiba sigumba wakhal apekpa wakhal kya singse akoi ni chialiba makai akoi ingthaba ngamoi akoi achumada chatpa ngamoi akoi afaba wakhal khanba ngamoi aduna akoi dagi ai dagi hauraga aigi wakhal puning wakhal dagi phattaba mayam singase ishorna yadeko ishorna pamdeko masi phattaba singase ishorna asuki matek tukot jaiko haibase akoi na khangjaraga adumaina chachaba oirabade akoi ki punchi da hena nungaiba punchi amadi tunga lakadoriba generation amadi isa isu sing haurakadoriba mayam sing asina so akoi gi yong ito sing chi tamjaraga makoina so adumaina ingna chingna panba adumba imung manung amamung wajaraka lamdam ama oirkadoribani aduna kairoi lekai ama oirkadoribani aduna prithibigi mamangda lamdam ase emda manipur se ingthaba tapthaba nungsi chana leba adumba lamdam mama makoi gi mising ase hauna lochat khangba amadi thawjana thanba nungsibana thanba adumba lamdam mama oi haibase prithibhi pumna khangjaba ngamna ba ekoina apa wakhal khallaga nungsiba kokpi ba ngapi bana thallaga ekoi gi punsi khongchat ase akoi chamina si aduga ekoina su ishwar si khangjaba oirabadi nahang na ki thamoida nahang na ki puningda leiramba phattaba mayam singado ishwarna loktok pigani sengdok pigani aduna ekoi aigi wakhalda leiriba phattaba aigi wakhalta aigi mitta aigi thamoida leiriba phattaba mayam manse matau karamna kokani harabadi nahangna ishwari mafamda jesu christ gi mafamda nahangna natomta leiba kamada prayer tawraga nahang matam aduda naki thamoi pungning wakhal naki mamangda tawramba phattaba mayam singado ishwarda haitokpa matamda ishwarna nahangung ngapi gani kokpi gani habise aina thamjaningba aduni aduna ekoi afaba achum aduda chacharaga koi ki lamdam asibo nungai afana ingthan leiba adumba ishorgi asawbududagi ekoi se nanthok ishorgi nungsibaduna konchinbiba adumba lamdam mama oijaba ngamnana ba ekoi honaminasi sangchanminasi haibase NMM ministry na bayamgi mafamda amonna bawje loina ina thamjabaduni thagatchari tajagarba khudingi matakta ishorna mapa naidaba amati ingthaba bor adu pibiba oisino amen.